Akasbani Imphal, Wahengbam Rajesh na pau pajari, Ahmed Maruba pau. Security Force ki apun bakangbu amana Churachandpur jila ki di Haulenjang kullati humaki tabak chatabada, yam laba kuju kulai sing pagat pangamle. Rajapal Anusayawi ken hari, haujiki matamda kwaidigi tangay padribadi, angang sigi wakalon ing na chikna lehen bahay bisni, amasung. Telangana Pradesh Congress Committee President A. Revan Reddy, hayeng Telangana ki Mukhyamantri oina wasak lauragani. Assam Rifles, Border Security Force, Indian Reserve Battalion, amasung Churachandpur Police ki apun bakangbu amana ngarang Churachandpur jila ki di Haulenjang kuldati humbagi tabak chatabada yam laba kujukulai sing pagat pangamle hari. Assam Rifles ki PRO ran thokpa chero raman hai akaknaba pau ama phangbadagi mafam maduda Security Force ki apun bakangbu na thi humbagi tabak chatabada local made single barrel nongmai ahum, local made pistol ama 9mm maru ani, country made long range heavy mortar ani, tear gas gun ama, tear smoke cell ani amadi cell kara fangle hari. Pagalaba polam sing makata na tijanaba Churachandpur Police Station da sinakre. Amaramda Assam Rifles na Tengnopal jilagi Lairam Kulen Village amachung Churachandpur jilagi Hangchum Kul da lem na laing big camp sing pangtokre hari. Security Force na hawkiba matam khara asida Imphal West, Kaksing amasung Churachandpur jila da thi humagi tabak chathaki hari. Manipur Police ki control room na topa chero laman hai hawkiba ningthokaba amasung leiba popagi lonaba ahingda Manipur Police na lengang popi outpost mayadagi mioi mari faki. Makhoi digi sapon kep kunda haplamba drug gram chani yangkhai mangarom mobile phone mari amadi saka mari pamagari ama phagat pangamle. Thokdok asika mari lenana Jiribam Police Station da case ama local le hari. Amarom da National Highway Kuntra Taret amasung National Highway 2 da akan bangak sel ga loidana gari sing sathok sasin tawhali singnaba mafam sing da thoning da ba thokdok thoktanaba amadi chaliba gari sing da asoi angam yaudana akan bangak sel gi thorang locally hari. Biswagram gi Oza Singh, Dr. Singh, paramedics amadi social worker Singh nangarang Imphal gi Ras Babanda Rajapal Anusaya Wikega unakre. Unaba aduda sangsan asina lanjenaratuna relief camp Singh de lairiba mioi Singh maruina angang Singh gi haksel gi damak local iba tabak torom Singh Rajapal da paudam ki. Makoin hai hauji pawada sangsan asina relief camp tara tarukta chatpaga loinana angang singbu wakal laina dagi kokna ba tongan ba sana khonabagi amadi layekpagi thoram sing pangthoki. Sangsan asina Imphal East, Imphal West, Bisnupur amasung Thawbal da su chakki hari. Makoina paikhaliba thabak thoram adubu thagatpa phongdoluduna Rajapal hai haujiki matamda khwaidigi tangai fadribadi angang singbu ingna chingna lehenba amadi irang asina maram oiduna makoigi wakalon on kidanaba tongan ba kanagadaba thabak sing pangthokpi ba haibasi yamnamak tangai phade. Sangsan asina irang na sokloba Manipur gi mafam singda makoigi thokdang makhatana sathabinaba Rajapal na haijaki. International Day for Elimination of Violence Against Women ga mari lenana numinini sa tharakpa campaign ngarang miyam gi khongsat amagaloy na loisinkre. Rally adu Chandel jila gi Chakpikarong Police Station dagi Chakpikarong SDO office pawba chaki. Manipur State Rural Livelihood Mission BMMU Chakpikarong gi makhada sakhiba rally adu da tongan ba self help group sing gi miyoi sama kun hena saruk yaki. 11 kV Singjamai feeder ngasi maimut kani hari. MSPDCL na thokpa cherola manhai Singjamai Wahengbam Laikai da leiba transformer upgrade tawdaba maramna Singjamai bazar dagi Kawa bazar phawda leiba consumer sing ngasi nungthil pung ama makhai dagi pung mari phawba mai phangloi. Nifunitoy suba archive sayol palan amadi record exhibition ngasi Imphal gi Kaisapata leba Manipur State Archives Complex sa pangthok lagani. Thauram sida MLA Thangjam Arun Kumar Art and Culture gi Commissioner M Joy Singba saruk yagani. केंद्र की मपान थोरम राज्य मंत्री डॉक्टर राजकुमार रंजन सिंह ने हाई भारत की एक ईस्ट अमसी थाईलैंड की एक वेस्ट पॉलिसी ना लेबाक अरी की मरी है न फगत हम बेटा चाउन मतेंग ओरी नई दिल्ली दा थाईलैंड की नेशनल डे पांगथोप की थोरम दा सरुक यारदुना मंत्री ने हाई भारत अमसुंग थाईलैंड असी यामना हक्सिन बा मरुक मपांग अमनी लेबाक अनी की मरी की हुमुद्रा मंगा सुबह कुमोन थोरम ममांग सही दा पांगथोकरे सही हुमुद्रा हेलबा लेबाक अनी की लेनरी बा मरुक मपांग ओबेगी मरी सिंगथाने आई ओइना हेंगले हाइना मंत्री ने मखाता की Tabiriba Pawasi, Akasbani, Imphal Digini.
Telangana Pradesh Congress President A. Revan Reddy bu Raijadugi Mukhyamantri oiragani. Nai Delhi da pangthopa paugi mifam amada Congress ki General Secretary K.C. Venugopalna wafam asi laukthokibani. Manghai wasak lobagi thoram hayeng pangthokani. Maragasda Mukhyamantri oiragadaba Revan Reddy Nai Delhi gi ngarang numidang Telangana thadokre. Wasak lobagi thoramda AICC gi President Malik Arjun Kharge, Sonia Gandhi, Rahul Gandhi amasung Priyanka Gandhi yaunaba mahak masamangna paton tawgani hari. Amaromda Mizoram Chief Electoral Officer Madhu Vyasna Mikhal Mai Palaba Mioi Nipugi Maming Rajapal Dr. Haribabu da Kusin Nakre. Thasigi Manga da Bot Hadana Kiba Sit Nipu Labor Raja Vidhan Sabha Mikhal da Joram People's Movement na Chawna Mai Pakibani. Wasak Lobugi Thoram Aijo da Labor Raj Bhavan da Ilai Numita Pangthok Labayai. Northeast Frontier Railway की General Manager चेतन कुमार श्रीवास्तव ने हाई नागालैंड की धनश्री जुब्जा के अनोवर रेलवे लाइन प्रोजेक्ट मथंग चेगी सितंबर फाउबद लोइसिल्लगनी मुख्यमंत्री नेफ्यू रियोगा उनबा अमद वाफम मसी महांगना फोंगदोखिबनी श्री चेतन कुमार हाई राज्य सरकार ना हाइजेरपगी मतुंग इना मोलभोम दा गोडाउन अमा सेमगतलगनी केंद्र की एजुकेशन अमसुंग स्किल डेवलपमेंट एंड एंटरप्रेन्योरशिप मंत्री धर्मेंद्र प्रधान नंगरांग इनोवेशन एंड गुड Protection in Educational Administration की National Award खुशिनखरे इंग लिसिंग अनि कुन कुनमाथोई अमसुंग लिसिंग अनि कुनमाथोई कुनिथोई की ओइना मना असि लेबाक असि लेरिबा जिला अमसुंग ब्लॉक की एजुकेशन ऑफिसर हुमफुमंगा द पीकी नई दिल्ली द पांगथोप मना येंथोपई थौरम अदुदा वांगांगबदा मंत्री ना ऑफिसर सिंग अदुबु थागलदुन हाई स्कूल सिंबु हेना फगत हंदुना महिरोई सिंगी लोकसिंग ज्ञान हेंगरनबा होनगदबनी ngasi phongba pausi singi maroiba pausing gidama hauzik Devika Chingtham leire Devika Thagachari Rajesh. Laikhidraba Tarahumdoi, Andro Torongtelda, Leron Chankiba, Nupi Aniyauna, Miyoi Mari Draka Konana Fakiba, Amasung, Lanjenerapa Mahiro Singda, Supreme Court na Mahi Tamnaba Mawong Ahumgi Manungda, Apamba Kanaba Kangan Kibagi Pauna, Nasifongba Pauchi Singda, Maru Eva Pau in a Fongli. Sangai Express Manipuri Amasung English Edition da, Mitei Mayek Toparda, Manapi Lagani Haina, Ahan Balamaida, headline Tawduna Fongli. Naharolgi Thaudangda, Maheshwarna Thataret Surklaba, Manipurgi Irang Lushinaba, Raznata Memorandum Piduna Taksin Kibagi Pau, Ahan Balamai the Fongli. Pau Sigamanabada, Poknofam the Su headline Tawduna Fongli. Combined team na Jali Not Yauna Kulaikaya Fagatle, Leptana Frisking, Checking Chathari Haina Ichel Express ta Maru Eva Pau in the Fongli. Indigenous Peoples Organization Manipur na Fongdo Kiba Wafam, Peace Talk Chathariba Asida, Miyamgi Oiba Wakalon Puduna Chatnanaba, Peace Committee Sem Lagani Haina, Pauche Asigi Anchor Kalam the Fongli. Road accident Chamwa Nipanda, Miyoi Chanipan Tarataret Soki, Chama Kuntaret Siki Haiba, Color Headline Gi Makada, Gari Huran Bada India Nagi Matangda, Manipur na India Gi Ani Subatare Haina, Sanalebaki Ahan Balamai the Fongli. Relief camp ta volunteer oina thaupuriba miyoi kharana Rajapal unakibagi pau Manipur Mail da ani suba headline tawri miyoi tarahumdoi na laikhidabada maikai kayadagi pendaba amasung nuaitaba lepa leitana fongdoknarapaki pau Naharol gi thaudang Huyen Lan pau Imphal Free Press Sangai Express ki edition animak amasung People's Chronicle da headline tawduna fongli Nonne District Working Journalist Union gi ani suba Foundation Day pangthokibagi pau Ganfiu Mail amasung Tamenglong Times ta maru iba pau ina fongli Rajesh Thagachari Devika Aruibada maruiba pau Security Force ki apunba kangbu amana Churachampur jila gi di Haulenjang khulda thiumbagi thabak chathabada yamlaba khuchukulai sing phagat pangamle Rajapal Anusawi ken hairi Hauziki matamda khwaidigi tangai phadribadi angang singi wakalon ingna chikna lehenba haibisni amasung Telangana Pradesh Congress President A. Revan Reddy hayeng Telangana gi Mukhyamantri oina wasak lauragani Pau loizare